leikhidraba Rishikanta imung manungda lupa lakh tara ex gratia piragani haina lautokre. Imphal East amasung Imphal West Security Force singna thiba humbagi thabak sing chathabada masing yamlaba kuchipulai kya pagat pangomkre. JNB Umathal Kakchingna Parakram Diwas 2026 Vidyalaya asigi assembly ground pangokre. Churchampur amasung Senapati district singi manung hanjin ba chingsang paringda ain kaina tharamba popi pambi sing yanthatre. Amasung social media da viral oriba Rishikanta hatpagi video sing blog taunaba amadi makatana sandoktanaba High Court na takedown notice tokre. Kurumjuri ISCOM News miyang tabiri punamak pu kherda aribang taramna okchari hojik pau sandokna pizare. Kuki militant singna tha sige tangkun ma thoida Churchampur Tuibungdagi faduna pukraba matung district asige ti Najang Kuki Khulda nongmaina kaptuna hatpi kraba mayang lambam Rishikantagi imung manungda Manipur government na lupa lakh tara ex gratia oina piragani haina lautokre. Hiram asigi matangda Commissioner Home and Ashok Kumar official oiba notice ama thoktuna Manipur state government mihat aduga mari leinana nungaitaba fongdokladuna leikhidraba Rishikantagi imung manungda lupa lakh tara ex gratia oina piragani haina lautokhe. Official notification aduda imung manungna tariba awaba singda government na support taubaga loinana mihat aduda chenariba mioi khudingmak fadna logi matung ina chapchaba thabak sing laukhatuna justice puraknaba honagani haire. Amaromda Manipur ge Governor Ajay Kumar Vala naso Rishikantagi imung manung amade JAC gi member singa Imphal Lok Bhavanda unaba matamda Rishikanta mihat ke thaudok ase thigatnabage damak National Investigation Agency NIA da sinaragani haina thajaba pirakhibasu leikre. Irang nangliba Manipur state ta matam kuina hatna sunabagi thaudok sing lepluraba tungda tha asigi kunma thoida Churchampur district ki ti Najang Khulda maitai micham Rishikanta Kuki militant singna nongmaina kaptuna hatlambagi thaudok asina nauna Manipur state ase law and order ningthina leitaba amade tangdu leitadaba mawongda amuk hanna urakpagum taure. Security Force singna state asda law and order ningthina ngaknaba made tangdu leitaba hanjulaknabagidamakta lepalaitana chatharakiba counter insurgency operation ge saruk ama oina haukiba numit nini asida Imphal East amasung Imphal West ge tungan ba mafum singdage masing yamlaba khusukulai kya fagat pangamkre haire. Police ki pauna hai intelligence na pirakpa report ta yumfam oiraga security personnel singna patsoi police station ge manong chanba ngairangbam amasung khongakhul akoibada chathakiba search operation amada semdoklaba magazine ama yauba .303 rifle ama single barrel breech loading SPVL firearm ama magazine sing yauba pistol ama air pistol ama .36 high explosive grenade amaga loinana .303 ammunition kun Baufeng wireless set ama masung bulletproof jacket ama fagat pa ngamki haire.
Amaromda Security Force singna chathakiba atopa search operation amada Imphal East District ke Sagol Mang Police Station ge manung chanba chanung chingsang paringe chingkhongda thiba humbage thabak chathabada magazine yauba .303 rifle ama magazine yaudaba SLR ama SBVL firearms nipan revolver ama magazine yauba .22 pistol ama tongan ba nongmai sing life round kunga loinana tube launching device manga lethot cell taruk MK 13T cartiers ama amasung baufeng walkie-talkie set sing camouflage uniforms helmet sing fangba ngangfre hairi Jawahar Navodaya Vidyalaya Umatel Kakching Nasinduna Freedom Fighter Netaji Subhash Chandra Bose ke Chamaga Kunmapalak Suba Mapo Kumon Thauram Gamari Lainana Parakram Diwas 2026 ke Thauram Vidyalaya Sige Assembly Ground da ngasi pangtokre Thauram aduda athoiba mithunglen oina sarok yakiba Nifutaruk Suba Assam Rifles Waikhong Post Assistant Commandant Tripati Nath Trivedi na Fongdokibada Parakram Diwas Palan Thauramga Mari Lainana Mahiroi Singh na Laibak Ningbage Thauna Lingjel Fudoktuna Punsige Pandam Amathamduna Amade Kannaba Hotnaduna Tungda Afaba Mioi Amamam Oiduna Varat ki Afaba Nagarik Ama Oinanaba Honagadabani Haike Pangthokiba Thauram aduda JNB Umatel Kakchingge Principal Atam Kiran Kumar na haikibada Netaji Subhash Chandra Bose na Laibak asige achoba machu ahumge firal Manipurge Moirangda ahanbo oina chingkhat piraba Manipur ama oina chauthokchaba fawi haike Thauram aduda saruk yakiba Waikhong Police Station ge officer in charge Dr. Jotin Okram na haikibada Mahiroi Singhi Punsida Thaksi Khasi naiba matam manghandaba masagi mathau pukning changduna afaba mioi amamam oinaba honagadabani haike Thauram aduge saruk ama oina pariksya pe charcha PPC ge Mapan Suba edition ga Mari Lainana Operation Sindur ge Timda JNV Umatel ge Mahiroi Singh yauna Geo Kakching ge Makada Laiba Class 11 dege Class 9 dege Class 12 fawbagi Mahiroi Singh gi oiba written quiz competition amaso pangthok khibaga loinana competition aduda jilla asige tongan ba school singdagi lakpa mahiroi cha marom saruk yaki hairi tongan ba law enforcement agency amadi mari lainaba department singna lamdam asida chatharakiba war on drugs ke saruk ama oina Churachampur amadi Sanapati district singi chingsang paring da ain kaina tharamba popi pambi sing yanthatuna mangankhre haire official oiba pau amagi matung inna ngarang security force Narcotic Affairs of Borders and AV amasung Forest Department ke staff singna loinana Churachampur district ke manung chanba Singhat Police Station na konba Jaukhongnam Chingsang Paringda lam acre tara mangarom da ain kaina tharamba popi pambi sing yanthatuna manghan kre haire ngarang chathakiba atopa operation amada security force amasung Forest Department ge staff single loinana Sanapati district ke Faibung Police Station ge manung chana laiba Sirong Singsang Parengda lam acre tara romda ain kaina tharamba popi pambi sing yanthatuna manghan kibaga lunana mafum aduda saramba lautang sang amasung mai thaduna manghan ki haina official source singna fungdorakle lisingani kuntaruk ke January kun humdoi Security Force and Forest Department
High Court of Manipur na Churachandpur District Mayang Langbam Rishikanta hatpagi video social media da viral oina sandorakliba se thingnabagidamagta takedown notice thoktuna block taunaba amade makhata na video asibu circulate taudanaba khangankhre. Hariba takedown notice asi High Court ke Justice A Guneshwar Sarmana State Government ke urgent right petition amagi matung inna Karigumba video footage ase makhatana sandurakpa taragade public order da yamna chawna kaiba lakadaba maramna video asibu makhatana circulate tauba singda warning taukhibane. Hiramasiga mari lainana High Court urgent right petitions oina WPC number 51 of 2026 haina register tauduna petition asige hearing chothakibane. Hearing aduda state represent tauriba Advocate General Lenin Hizamna Fongdokibada matter ase yamna urgent oiba maramna Manipur State Government na Commissioner Home ge Kuthangda Department of Telecommunication, Ministry of Electronic and Information Technology amasung Ministry of Home Affairs da hariba video ase athubada block taukinaba Government of Indiana direction PB naba request taukiba laikre haina fungdoke. Case asigi makha taba hearing February 19 da chathanaba list tauduna thamkhre. Humfutara tarit suba Republic Day palangi full dress rehearsal Manipur da ngasi pangtokre. Kumsi trahige Republic Day ge Parade Commander na Nipan Suba Manipur Rifles ke Commandant and Madum Nimaina oike. Parade ase First MR ge Parade Ground ge hauraga Kangla fauduna chatlaba matungda First MR ge Parade Ground da loishin ke. Republic Day palan thauram ge yenglaga lambi ge chathok chasinda ahongba laike. Lambi ge ahongba se ngase ayok pung 6:30 dagi hauraga thauram loidriba fauba chatnake. Traffic Control Police Wing Manipur ge SP na thokpa cherolamagi matung inna parade chatkadaba baru oiba mafam sing fauduna chatkadaba gari sing atai mafam sing da thaiduna chalhanke. Arwebada Moroyo Pawman Pizare. Manipur Laingak na Laikidraba Rishikanta ge imung manungda lupa lakh tara ex gratia piragani haina lauto frame. Imphal East amasung Imphal West Security Force sing na thibo humbagi thabak sing chathabada masing yamlaba khusukulai kya fagat pangangkre. JNB Umathal Takching na Parakram Diwas 2026 Vidyalaya asige Assembly Ground da pangangkre. Churachandpur amasung Senapati District singgi manung hanjin baching sang parinda ain kaina tharamba popi pambi sing yantakre. Amade social media da viral oiba Rishikanta hatpagi video sing block taunaba amade makhata na sandoktanaba High Court na takedown notice thokre. Hojik fawbigi oina di ISCOM news na pijaba Manipuri pau matang asta loishinjare meng tabi de punamakpu amukahna krumjare.